मरुइबा पाउदा बीजेपी लेंगांगना लेबांगा मतमदा मणिपुर मचित ताना थुगाइना होनाबा नतना करम्बा सिंथानिंगा एबा थबक तौरम लबगे हाइना कांग्रेस लीडर सीनियर पॉलिटिशियन ओक्रम जॉइन हाइख्रे खुरुमजरी ISTV की पाउ मियंग ताबिरिबसिंबु तराम नौजरी हजि पाउ सदोने बिजरी बीजेपी न लुसिंगबा सेंटर अमदी स्टेट लेंगांगना लेबाक ngakpa matamda Manipur machet tana thugaina bhotnaba natana karamba singthaninga eba thabak tarom labage haina Congress leader senior politician Okram Joina Indian National Congress na nationwide signature campaign vote chor gadi sor haiba slogan lauduna miyam golone na sangsilakpa khongjang sarokama oina ngase Imphal West ki Konthaujam AC ki manung delariba awang da signature campaign pangthokpa galone na miyam gi mifamda haikre 18 Konthaujam Block Congress Committee ne sinduna awangziri mayai lekai community hall da pangthokiba thoramada wangkem SC ki MLA su oiriba MPCC ki president ke Megasandra AICC ki general secretary Manipur in charge Christopher Trelo yauna Congress ki luchingba kyana saruyaki ojoina makha tarduna BJP na vote khaktanatana Manipur Assembly da nga masinjak leibagi wathok amade IDP sing da pijanaba thum leibagi wathok kaya sida Manipur mayambu yonthokna bohonabada awaba leitraba BJP party ni Manipur ka heloi Manipur gi saktam nga kani hairamba BJP gi MLA singna ngasidi Manipur thukai na basili masida center amadi Manipur gi luchingba kayana yengduna leiri haiki Manipur kana kandori Manipur kamai kandori mayam khanbiyo singa moi yakhai manga se masina ji Manipur kandam gi wa de assembly da amuko kandriya ngasi Manipur thugai ai je Congress na tiya communist na tiya Manipur ki MLA waraga Manipur ki mantri wai ba isribo Manipur thugai ai ji moi masina hai ya leibak si Manipur nga kani Manipur ki ai phalo khangani ai kana Manipur prajana tha ki ba MLA hukuki manunda MLA tara BJP de leibu kamudra Manipur thugai ni hai BJP no huran da basibu leibu ro koi ngangari ni vote ne vote to rate BJP no huran da basibu leibu ro ikui di moirang da thumlang ni phungai le re Manipur Assembly da mo nga masinjak leibu da lupa karor ko mapan kai the na aina mayam tham de green ne huran da sina ate yena kha nga mayam da process to huran ai haiga da Assembly yo le na BJP da vote pi bai ni itom thoriya na ki la sibu ni itom huja sibu ni ai ja ai na sibu na ti ai na ai ni miro isha isu mayam halam du mane MPCC Manipur Pradesh ki Kisan ki chairman Laishram Nandona miyam gi hak matpa democracy gi wahan thok lehendraba BJP degi matam chupada lapthokna leiduna isagi hak kanja hobagi tanja du lagle Congress tang asi loriba thodang asi Congress party ki nate Manipur miyam amade India da leiba mipum khuding makini maramaduna Manipur thugai na basinba bot huralaga lengakpa BJP degi lapthokna bhona riba sida mipum khuding makna saryamina si haiki ngasi BJP ki asoiba mayam asida ngasi Manipur da India election mayam ama tawre adu huralaga bijinda sandraga votkar kada lebak sasol pa ye ba gomeni ngasi India da leba atai state da leba singasu aduna asigo mayam ji Sri Rahul Gandhi ji na punamakhi bharat padagi ngasi asuki mati ngasi Prime Minister Narendra Modi ase ma siedra lotna khandna lairabani bochor gadi chor hai ba program ase miyam punamangna sobat miduna ngasi hai ba isa jana soidroga Sri Rahul ji na Supreme Court ta hai ba thopasi yadi hai ba se hara gada hai to lobinam tani ngasi punamangna miyam amtang thamoi chena Rahul Gandhi ji to dei thopasi mai pa oresanu haina amtang follow ji lamina si India ke citizen khudimak Manipur da khundaba yai mapu saduna Manipur thukai da bhonabadi yaroi haina Federation of Haumi ki president sapamcha jadumanina saw mung kawi khunjau da indigenous pillar maikhum hangtokpagi thoranga mari lenana paumi singda phongdokre Federation of Haumi na mapung oiba thodang loduna yek salai leba furu kunmanga gi luchingba singna sar yaduna
sagalakkiba indigenous pillar maikhum hangdokbagi thoram aduda tongan ba yelhomi purukun mangagi mihosingna saru yaki thoram aduda Federation of Haumi gi president Sapam Chajadumani, Federation of Haumi gi core committee gi convener Samuel Risom, Vice President Dr. K Hirakawi, Saumung Kawi Khunjaw gi khulakpa gangumai kamsona chingbana saru yaki tharanga mai lenena sadum Sapam Chajadumani na makha takibada Manipur ngakpada purup ama khaktana ngamloi yek salai leiba purup khudimak amata oina pulaga kangadabani yek salai leiba maite khaktada tangkhul khaktada kabui khaktada Manipur kalu haina inthopana yaroi yek salai leiba purup kudmanga pundaba yade ekhoi yelhomi ni haiba khagmina ba UBSC yungbani yelhomi sing punchinadrabadi lamdam asidadi leiba yelhomi nataba singna lamdam asigi mapu sana ba honoralibasi thengnaba ngamloi masi maikhum hangdoliba yumbi asina yelhomi singda thongna ama piragani haiki National Highway Chama Contracted A Mayai Lambi Matam Sangna Sembi Daba Sewerage Project Phase Anina Tokhairamba Pisum Thongdagi Khagem Pali Fawgi Lambi Sida Ngaihak Laitana accident thokpa Nong Taragana Lekhomna Chatpa Yadaba Amadi Nungsa Saragana Ufulna Nak Yata Tariba Miyamda Sound Akaiba Pibana Maram Oiraga Khoishong Raba Miyamna Pisum Thongdagi Khagem Pali Fawgi Manungda Leiba Club Maira Paibi Amadi Kaitel Pambi Signanga Seyu Pisum Thongdagi Khagem Pali Fawgi Lambi Tingbagi Khongjang Sangsinkhre Kudaktagi Lambi Thingjin Khibadagi Lambi Asida Fawduna Chaliba Miyamda Chauna Awaba Mayoknaki Pisum Kaitelda Potjon Minupi Amana ISTV News da Lambi Asigi Nak Yeta Drain Amatrai Tabana Lambi Asida Ngaihak Laitana Nong Hek Chubaga Ising Thumbana Lambi Asi Yamna Toina Kaibani Masigi Mathakta Matam Sangna Semdabana Lambi Asida Ngaihak Laitana accident thokjuna misimina yarokpadagi Lambi Asi Thingbagi Khongjang asi Changsilakpani Lambi Thingbagi Khongjang Changsinbadagi Khudakta Nunggari khara tharaktuna Lambi gi akaiba singmen bahorlibasi Mong Maril Tana Mafam Sangna Matam Sangna Chatnaba Mongda Semdrabadi Lambi Thingbagi Khongjang asi handokloi haiki Ahoba adagi sigi kuthabagi drain laitabagi ising thumbaga adagi port hole mayamsida accident thokpa akoi gi imangsida aso apanje asoki matik thoe mayai lambi sida lambian se afaba lambian karai da yauri ge haba port poraga thaba haudragadi police na akoi pharaga jail da namjala su akoi di khongbanje chol haloi aduga khachidang melamba su yaroi masi thana manana adagi leben tawraga semak taragadi akoi chungya yaroi Si matek sidang pulis olamaga yaroi huidom lakai gi khangem pali gi sida choiba akoi ningom lerang ma pa choiba asigi oinam lakai gi nongdom lakai ma pa sida accident hoiba laisabi maya tiba makhong choiba sipuna makse akoi di mitta urabani na na akoi chongya ya janingdre Recent advancement in semiconductor and the emerging device for chip design ni matangda numit manga chumna sathagadaba Online International Workshop Hokdokpagi Thauram Department of Electronic DMU na IEEE Silver Subjection ga kusamnaduna Dhannamanjuri Platinum Jubilee Hall PG Science Block da pangchokre Tharamaduna DMU gi Vice Chancellor Professor Chan Babu DM College of Science ki Principal Professor KSS Birwal IEEE Silver Subjection gi NEET Silver gi Chair Professor BK Royna Jingbana Saruyaki Tharangamai lenena BC San Babuna Semiconductor gi lamda India da kumang section hodrabadi economy defense technology day-to-day business operation khagnatana ekhoi gi nongmoda changdriya draba polam sing sustain tobo ngamloi India gi Prime Minister na malem gi hongliba amadi semiconductor machine learning gi tangai fadaba khanghanduna India gi semiconductor development ki dama crore lising mari chatruk kaithoktuna semgolagliba sida ekhoina India bu sakhotpa amadi defense technology gi lamdam malim gi lebak singi manungda mangjen thaba lebak ohennabagi damak mahairoi singna thawai haksang yauna semiconductor gi lamdam thabak paikhatpagi tangai fadaba lagli haiki World today talks all about artificial intelligence. World today talks about nanoscience and nanotechnology. And we also need to do things in that line. Why small countries like Taiwan are ahead of it? Honorable Prime Minister in this year talks about semiconductor and its boom in our country.
4,600 crore. It was almost done for investment in the western part of the country and including the northeastern region of India, particularly Assam. When such kind of initiatives are taken up from the side of government of India, we as a scholar, we as an academician, we as a stakeholder of our society and citizens of the country need to embark on this particular train, and we need to sharpen our own skills and knowledge in this particular field. Forest Department Manipuri Central Forest Division na Sinduna Humbuda Matri Suba Wildlife Week Isingani Kun Manga Gamailenana Paddle for the Planet Protect the Wildlife Haiba Wakalonda Cyclotron Bangtokre Human Animal Coexistence Haiba Thim Haiba Thim the Bangtokba Cyclotron Aduda Mahoksa Ima Amadi Tawaipan Basibu Ngakpi Senbisi Haina Iba Breakat Kyasu Cyclist Singna Paiki Forest Office Complex Manipuri de Gilam Tarakiba Cyclotron Adu Awang AOC Hata Pureiromba Kongnam Makong Governor Mamang Uripo Flyover Gi Lambi Fauduna Laklaga Zoological Garden Iroi Semada Lamthung Pham Oiki Saryakiba Manipur Adventure and Mountain Biking Association Cycling Squad Amadi Manipur Rural Humber Cycling Club Teragi Cyclist Singda Ikai Kunambasu Utki Cyclotron Siga Mailenana PCCF and ISOFF Anurag Vaspaina Cycle Haibasi Environment Friendly Oiba Haksang Panale Henba Carbon Emission Hantahanba Pasagamani October Anidagi October Mapan Pau Pangtoliba Wildlife Week Asida Ngasi Cycle Thauduna Mioiba Amasung Leminari Ba Atopa Thawai Panba Singi Marakta Amana Amabu Ikai Kumnana Nushinana Leminabagi Wasak Amagalenana Cyclotron Si Pangtopani Manipuri District Singda Wildlife Amadi Nature Bu Kaitha Handanaba Amadi Ngaktuna Thamnaba Forest Department Sinduna Maruiba Nahas Singna Saruk Yahanduna Cycle Rally Amadi Tongan Ba Thabak Tharam Kya Pangtholi Areba Numit October Mapanda City Convention Center Da Tharam Pangthokani Haiki Purpose of the cyclothon, if we see cycle being an eco-friendly product, so we prefer bicycles because it reduces the carbon emissions. Moreover, it is good for health, and it also shows the harmony, the commitment of the people for maintaining the habitat and maintaining the harmony between the human beings and the animals. And there are many cycle rally are being organized in all the districts in Manipur by all the forest divisions. So various programs we are organizing, and on the final day, that is on 9th of October, we will be having various good programs which will certainly good for the protection of wildlife and their conservation in the state. Hiram Kayada Awapadana Thalaba Hawaribi Makhalekai Hai Madrasa gi Bench Decks Amadi Whiteboard Pirakpagi Damakta Manipur Laingaki Education SK Director Bu Ahal Lon Angang Lon United Club Hawaribi Makhalekai na Thagatpa Phongtoragli Hawaribi Makhalekai Hai Madrasa da Pangthokpa Paumis Udaba Mada Club ki Advisor na School asi matam kya gi mamangdagi awatpa kya na thanduna laklibani classroom masing suna leitaba nong yuba amadi desk bench leitabagi awaba kaya mayam ngaduna lakli awatpa sing asi mention nanaba Manipur lenga ki marilenaba singda kaya rak hairabasu thaba oina onthorakide awaba si kohanbibagi damakta club ki advisor amadi school gi headmaster Muhammad Wahazuddin na director da hairubada mairoi singi khanduna awatpa pirakpa sida thagatpa phongdoki Hawaribi Makhalekai Hai Madrasa gi hauji lairiba classroom masing sudabana awaba kharadi adum mayoknari mamanga class 3 to 10 leramani aduba 2019 da government gi thokhiba order amagi matungina class 1 to 10 punshin mana maram oiraga school sigi oja sing amadi Satra Singda Awaba Mayuknari. Awaba Mayamasi, Director na Kokan Bibai Damang Amkai Laitana Tagatchari, School Sigi Award Passing, Makata Rakpada, Amuk Demand Rakpada Director, Maikagi, Award Passing, a Siemens in Birakani Habagi, Chitna Tazabadusu, Tamzari. Lilong United Club LUC Amadi Assam Rifles Kakusan Maduna, Nomagi Oiba, Lemna Layang Bagi Kemama, Usoi Pokpidaiba, Lilong Harvey College Ground, Pangtokre. General Medicine, Orthopedician, gynecologist, dental surgeon, pediatrician, medicine, general physician, chingba, kayagi, specialist Dr. Gyana Sarjadana Pangtokiba Kem, Aduga Mailenana, LUC convener, Sazad Boya Mayumna, LUC na Sapong Lakpadegi,
masa mau phaba tingjang kaijang daba nadiyak taba lubanan ba khunai ama semnabagi pandamda sangsilakliba clean lilong mission gi sarok ama oina lemna layang bagi kemasi pangtopani kemasida mapalamdagi lakpa specialist doctor singkayana ana layang chathaki loinana mathok taba hida langthak singju lemna phanganki LUC na sangsilakliba mission gi manung jana khunai asigidamakta makhatana su miyamgi khudong chanaba leptana changsilaki gani haiki kem aduda miyoi kyada khudong chaba plokki paugi marthana tenba brem tangjari matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayam chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule breki matungna taramna moksari makhataba pawda moirangi laisoi patta keke moirang kanglerol kanbalumna asobu thodang logduna ibodau thangsing laikolnongi amaibi kya kolena laigweba thorom kya pangthokjuna kombirai amu hanna hingadana ba pandam golena kombirai thaba hokre ibodau thangsing laikolnongi thangsing seba mandal famnai ba cherak roisang leimaningol amadi moirangi manung delaiba CSO amadi lup kya ga gosamaduna amadi moirangi miyangi mateng golena kombirai thaba aduga mari lenena keke moirang kanglerol kanbalup ki secretary hemamcha saitajit mangangna mafamasi hana kombirai hobi komjau haina paksauna ahangba lamjau oina lerami haina akhanga hichingna taklami adubo hojikti akoibagi miyamna tapna lam khopchin narakpana ngasidi mafamasi piksille adubo puari gi leiramba mafamasi kananaba amadi mafamasta hauramba kombirai sing amu hana hingadhanduna mafamasibu miyamda sakta naba wakhalonda ngasidagi laigweba thorom kya golena miyamgi mateng golena kombirai si amu hana thaba hobani mafamasi kananaba lengaki mairenaba department nasu thodang lohaningi loidena mafamasibu kanba haibasi aikhoigi puari kanbani khana miyam punna thodang lominasi hainasu appeal tawrakli hanadi hariba mafam ase aduki matik chawba kopat lamjaw hairaganda sudum khangram bhai tare adu ngasidi sum piksilakpanina hariba mafam se aikoina kalhoudragadi sum mangkhibagi phemda leiba laingakna su sigumba maru oiba mafam se akogi puari se munna thijin birakanda mateng tawbiragadi hariba mafam se kanbada achowa mateng oigani haina ai thamjage lei asi mangba yadaba ibudau thangjingi amaiba loisangna amaibagi lairon ga yauna tharaba soifadraba adum laini kanagumbana manghan ta anba hadi phukto khoto pato biraga su hariba anakpada leibasing jengsinbiu akoibada leibiriba khunja singna su mateng pangbira kanda ngakpi senbigani haibagi thajaba su akoi leijari leibak asigi mafam pombada October gi tang anidagi October gi 9 phawba chayol ama sumna sathagadoriba humudra mathoi suba wildlife week lisani kutmanga gi sarokama oina kaksing forest range na sinduna school mahari singalwenana thonga mondum reserve forest ki manung janba monu soichingdol amadi pumran pata trekking chatuna human animal coexistence ki thoram pangthokre guided bird watching trial walk on nature safari cyber pandamda divisional forest office thawalgi DFO Dr. L Jesili gi miyang makada range forest officer kaksing khuidrom sundrana luchingduna kakching district ki modu soichingdol amadi pomlen pat chatkiba trekking aduda kakching forest range ki manungda leiriba bid officer sarik lairembi JFMC gi member sing local volunteer sing wildlife activists sanasham chicharanjan amadi wildlife warden and M open susaruyaki khongsara duga mailenena range officer huidrom sundrana mahairoi singda ningtham tha sanglakpa kalonena pa singda lamlaki uchek sing sakta ba horakle hairaduna uchek amadi sa singbu hapiroisi makhoibu ngakpi senbiduna loinasi haiki nakanamaromda kakching forest range na range asigi office ta tha sigi tang ahumdagi training kuni thoina saru yaduna nimit humni chumna chatharakiba capacity building training on mushroom and LAC cultivation thoramsu ration kipagolena certificate su yangthokki loisalapudha maroi bapau amone pizari
BJP lengang na lebang ngakpa matamda Manipur machet tana thugai na phana banatana karamba singtha ninga eba thabak torom labagi haina Congress leader senior politician Okram Joina haikre Hozi pawgena dia ICB na pisar ba Manipuri pawmatanga salojare miyang tabi bising momukana khulmajare